Maheiroi Linthoingambi amasung Hemanjit hatpada chenaba sing shuksoi Soidana Cheirak Pigani Maheiroi anina laikhidabada pendaba phongdoktuna changsinkiba miyamgi khongjangda security force na ahenba thouong chatharamlabadi akanba action Loukhatkani haina Chief Minister N Biren phongdokkhre wafam asi hauzik lamdam asida thokliba irang asiga mari lainana ngasi Chief Minister gi secretariat pangthokpa paugi mifam amada phongdokhibani Works Minister Govindas Konthauzam Health Minister Dr S Ranjan Transport Minister Kasim Bashum MLA ke Chenamadi MLA Santi Yauna Pangthokiba paugi mifam aduda Chief Minister N Biren hai July taruktagi mangkiba Linthoingambi amasung Hemanjit ke khongul laingangna liduna lakibani adubu Linthoingambi amasung Hemanjit hatkibagi photo social media da paktaknana sandorakpadagi makhoi laikhidre haiba khangba ngamkibani asigumba saramchat ke lechat ase laingak ase akanba mawngda condemn tawi miyar asida chenaba sing shuksoi shoidana Faduna akanba Cheirak Pigani miyar asigi matangda ngarang Union Home Minister na phone tawraktuna miyar asida chenaba sing shuksoi shoidana Cheirak Pigani haina thajaba pirakhi madugi matung ina ngasi CBI ge Special Director Ajay Vatnagar na luchingba CBI gi mioi mangana saba team ama Imphal da thunglare miyamna laingakna paikhaliba thabak tawram singda thajaba thambiu haina mangna phongdokhi Mihada siga mari lainana miyamna pendaduna khongjang changsinbada security force singna ahenba thouong chatharamlabadi laingak asina yengduna leiroi makhoigi mathakta action Loukhatkani miyamna changsiliba khongjang asida asuga pan nangba sing laingakna nungaitaba fawi haina Chief Minister na makhataki Sarkar ki side tiki amadi central government ki side tiki Honorable Union Home Minister na Cheirak duga CBI ki director mak laktana sidaida sport investigation taunana we laibasigi importance case the piriba seriousness to thajabi reherga sadra satri alamani mai ben Manipur gi mayam punamangna civil society punamangna government na tawraiba lawraiba action aduga CBI gi through the tawraiba action si thajaba thambiraga san puning phatharaga santi tawbiu sungsoi soidana ichana PM di chana pa ani Tamthina Meehatina minungshia una halame bukangudu farga soidana sab chaba matik chaba dandi logi matungina pigani haibasi miyamda thajaba thamjari amna miyamna puning phatha biraga CBI na paikhaliba tawkhlaiba thabaksi matam khara PBU yengbiu haigana appeal tawjari adu sadra satri singda yang ka henba mawngda security forces sings live ground natraga ex ate tai sokpa yaba panba yaba kappa yor magadi madu government madu tolerate toroi akoigi forces ni hairaga so koi isa isu singda mawung ta daba treatment torogadi madu so koi tumina leiroi